ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯒꯦꯄꯦꯂꯤꯅꯥ ꯃꯌꯥꯡꯂꯝꯕꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯊꯝꯅꯤꯡꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯝꯖꯔꯛꯄꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯕꯨ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯕꯨ ꯅꯨꯡꯁꯤꯖꯗꯅ ꯃꯁꯤꯗ ꯀꯦꯔꯤꯌꯔ ꯁꯦꯝꯖꯒꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯑꯩ ꯏꯁꯥꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯁꯃꯥꯖꯀꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯖꯔꯛꯇ꯭ꯔꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩ ꯈꯟꯖꯗꯦ ꯑꯩ ꯏꯁꯥ ꯈꯪꯗꯅ ꯑꯩ ꯏꯁꯥ ꯌꯥꯎꯋꯦ ꯍꯥꯏꯕ ꯈꯪꯗꯅ ꯏꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯌꯥꯎꯈꯤꯕ ꯂꯥꯏꯐ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯤꯕ ꯑꯗꯨꯁꯨ ꯎꯕꯝꯁꯨ ꯊꯣꯛꯏ ꯃꯁꯤꯅ ꯁꯣꯁꯥꯏꯇꯤꯗ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯥꯏꯕ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯔꯩꯆꯥ ꯏꯆꯦ ꯏꯆꯜꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯈꯣꯏ ꯖꯔꯅꯤ ꯋꯥꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯑꯩ ꯇꯨꯝꯕ ꯆꯪꯉꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯔꯦꯗꯤ ꯇꯧꯔꯒ ꯑꯩ ꯇꯨꯝꯃꯒ ꯂꯩꯖꯕꯅꯤ तसेंगना आई लाइफ अदुदि यावरकनी हाइबदि आई तसेंगना खंबा ngamde अदुबु लाइफ अदुना मरम ओइरगा ngasidi mayamna aibu ijat yaudaba ama oina ubire तसेंगना आई मैतै नुपीनी हाइबसिदि आई काउजदे मसिनासु आइगी इजता यामना सोकबा अमासु ओइरे तसेंगना आई कई हाइजुनसु खंगदे वांगांग बसु हाइजदे आइगिसु इमुंग मनुंग इमा इपा इचे इचल इबुंग इपा सुना लेरगा मोइगी मीडिया मखादा ngasi फावबा काइदा सोइखिगदगे हाइदुना मोइना इबु सेनरगा लाखिबनी वीडियो से नहानदगी आई नमगिनसु खंजरकपनी मयांगी मफमदा सेंगोक्जगिनसु खंजरकपनी अदुबु आई बचेरोल मयाम अमा थोलकपदगी तसेंगना आई सादा ट्रोमा अमा लेरगा आई कइदौतुनो हाइबसे आई तसेंगना सुखंग खंगद्रे अदुबु मयामना लान उबिरिबदु उबिदनबा हाइदुना आईगी साइडदगी थमोय सेंगना आई क्लेरिफिकेशन असे थमजबनी अदुगा मयामना लाइफ अदुदा याउरिबा अदु नुपा ओइना उबिरिबा अदु महाकसु आईगी इमानबिनी नुपागी मऊ मानजबनी महाक नुपा नते आईगा लुना तिनरकपा इमानबिनी अखोय इसा इसागी प्रोफेशन दगी मतम खरा खजि खाइदोगा वेकेशन असे अखोय अहुम खतंग इमा इपा इमुंग मनुंगी अयाबा यावरगा चचबनी तसेंगना सुमाइना थोकनी हाइबदुदि आई खंबा ngamde थाजबसु ngamde इसा खंगना यावखिबा लाइफ अदुगी स्क्रीन रिकॉर्ड अदु इबुंग इपॉय रेचा सिंगना स्क्रीन रिकॉर्ड लौबिरगा वायरल ओहनबि बसे तसेंगना नचल एहाकी ओइनदि यामना लाइबक थीबा अमा ओइ हना खंजै तसेंगना आइंगोना थोइबासी अदु मदुंगी इमुंग मनुंग इचे इचलसिंगी मफमदा थोक्तबो ओइसनु आइना फंगलिबा अवाबा असे कनागुंबा अमागी मफमदा फंगोय हाबसु हाइनाय लैते तसेंगना आई सुसाइडल थॉट्स मैम अमसु फावरकपा यावे अदुगा मयामना यामना लाना उबिरिबा नुमितुदा आइना तुमगा लेबा दुदा मयामना वीडियो अदुदा मयेक सेंगनासु उदबगी फी थोंगदना लेबा मानबा अदु तसेंगना मक्किदि आई नुमित अदु फुरिट सुलेचे सिगी फुरिट असे मयाम नुपी ओइबेसिंगनादि खंगंगनी नाइट गाउंगनि फुरिट असे वीडियो अदुदा मयेक सेंगनासु उदबगी मरी मचासु ओइबगी मयामना फी थोंगदना उगिबनी आइगे प्राइवेट बॉडी की पार्ट अमोइना मयामना उबिखिबनी तसेंगना आई तुममदागी आई कंफर्टेबल ओइबा याबा ड्रेस अमा होंदोकचरगा आई तसेंगना तुमगा लेजबनी
mayamna ꯂꯥꯟꯅ ꯎꯕꯤꯔꯤꯕꯁꯤꯡꯗꯨ ꯎꯕꯤꯗꯅꯕ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯥꯏꯖꯒꯦ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯅꯆꯜꯒꯤ ꯏꯖꯠ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯅ ꯀꯛꯄꯤꯌꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯣꯏꯕꯗꯒꯤ ꯑꯣꯏꯔꯁꯨ ꯊꯣꯛꯍꯟꯗꯅꯕ ꯑꯩ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯈꯪꯖꯔꯒ ꯑꯩ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯈꯪꯖꯗꯕ ꯅꯆꯦꯅꯤ ꯍꯥꯏꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯒꯦꯄꯦꯂꯤꯅꯥ ꯃꯌꯥꯡꯂꯝꯕꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯊꯝꯅꯤꯡꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯝꯖꯔꯛꯄꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯕꯨ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯕꯨ ꯅꯨꯡꯁꯤꯖꯗꯅ ꯃꯁꯤꯗ ꯀꯦꯔꯤꯌꯔ ꯁꯦꯝꯖꯒꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯑꯩ ꯏꯁꯥꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯁꯃꯥꯖꯀꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯖꯔꯛꯇ꯭ꯔꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩ ꯈꯟꯖꯗꯦ ꯑꯩ ꯏꯁꯥ ꯌꯥꯎꯋꯦ ꯍꯥꯏꯕ ꯈꯪꯗꯅ ꯏꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯌꯥꯎꯈꯤꯕ ꯂꯥꯏꯐ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯤꯕ ꯑꯗꯨꯁꯨ ꯎꯕꯝꯁꯨ ꯊꯣꯛꯏ ꯃꯁꯤꯅ ꯁꯣꯁꯥꯏꯇꯤꯗ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯥꯏꯕ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯔꯩꯆꯥ ꯏꯆꯦ ꯏꯆꯜꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯈꯣꯏ ꯖꯔꯅꯤ ꯋꯥꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯑꯩ ꯇꯨꯝꯕ ꯆꯪꯉꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯔꯦꯗꯤ ꯇꯧꯔꯒ ꯑꯩ ꯇꯨꯝꯃꯒ ꯂꯩꯖꯕꯅꯤ तसेंगना आई लाइफ अदुदि यावरकनी हाइबदि आई तसेंगना खंबा ngamde अदुबु लाइफ अदुना मरम ओइरगा ngasidi mayamna aibu ijat yaudaba ama oina ubire तसेंगना आई मैतै नुपीनी हाइबसिदि आई काउजदे मसिनासु आइगी इजता यामना सोकबा अमासु ओइरे तसेंगना आई कई हाइजुनसु खंगदे वांगांग बसु हाइजदे आइगिसु इमुंग मनुंग इमा इपा इचे इचल इबुंग इपा सुना लेरगा मोइकी मीडिया मखादा ngasi phawba kaida soikigadaगे हाइजुना मोइना इबु सेनरागा लाखिबनी वीडियो से नहानदगी आई नमगेनसु खंजरकपनी मयांगी मफमदा सेंगोक्जगेनसु खंजरकपनी अदुबु आई बचेरोल मयाम अमा थोलकपदगी तसेंगना आई सादा ट्रोमा अमा लेरगा आई कइदौतुनो हाइबसे आई तसेंगना सुखंग खंगद्रे अदुबु मयामना लान उबिरिबदु उबिदनबा हाइदुना आईगी साइडदगी थमोय सेंगना आई क्लेरिफिकेशन असे थमजबनी अदुगा मयामना लाइफ अदुदा याउरिबा अदु नुपा ओइना उबिरिबदु महाक्सु आईगी इमानबिनी नुपागी मऊ मानजबनी महाक नुपा नते आईगा लुना तिनरकपा इमानबिनी अखोय इसा इसागी प्रोफेशन दगी मतम खरा खजि खाइदोगा वेकेशन असे अखोय अहुम खतंग इमा इपा इमुंग मनुंगी अयाबा यावरगा चचबनी तसेंगना सुमाइना थोकनी हाइबदुदि आई खंबा ngamde थाजबसु ngamde इसा खंगना यावखिबा लाइफ अदुगी स्क्रीन रिकॉर्ड अदु इबुंग इपॉय रेचा सिंगना स्क्रीन रिकॉर्ड लौबिरगा वायरल ओहनबि बसे तसेंगना नचल एहाकी ओइनदि यामना लाइबक थीबा अमा ओइ हना खंजै तसेंगना आइंगोना थोइबासी अदु मदुंगी इमुंग मनुंग इचे इचलसिंगी मफमदा थोक्तबो ओइसनु आइना फंगलिबा अवाबा असे कनागुंबा अमागी मफमदा फंगोय हाबसु हाइनगाय लैते तसेंगना आई सुसाइडल थॉट्स मैम अमसु फावरकपा यावे
ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯇꯨꯝꯃꯒ ꯂꯩꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯎꯗꯕꯒꯤ ꯐꯤ ꯊꯣꯡꯗꯅ ꯂꯩꯕ ꯃꯥꯟꯕ ꯑꯗꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩ ꯅꯨꯃꯤꯠ ꯑꯗꯨ ꯐꯨꯔꯤꯠꯁꯨ ꯂꯤꯠꯆꯩ ꯁꯤꯒꯤ ꯐꯨꯔꯤꯠ ꯑꯁꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯗꯤ ꯈꯪꯉꯝꯒꯅꯤ ꯅꯥꯏꯠ ꯒꯥꯎꯟꯅꯤ ꯐꯨꯔꯤꯠ ꯑꯁꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯎꯗꯕꯒꯤ ꯃꯔꯤ ꯃꯆꯥꯁꯨ ꯑꯣꯏꯕꯒꯤ ꯃꯌꯥꯝꯅ ꯐꯤ ꯊꯣꯡꯗꯅ ꯎꯈꯤꯕꯅꯤ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯣꯗꯤꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯎꯕꯤꯈꯤꯕꯅꯤ ꯇꯁꯦꯡꯅ ꯑꯩ ꯇꯨꯝꯃꯝꯗꯥꯏꯒꯤ ꯑꯩꯒꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯌꯥꯕ ꯗ꯭ꯔꯦꯁ ꯑꯃ ꯍꯣꯡꯗꯣꯛꯆꯔꯒ ꯑꯩ ꯇꯁꯦꯡꯅ ꯇꯨꯝꯃꯒ ꯂꯩꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯤꯕꯁꯤꯡꯗꯨ ꯎꯕꯤꯗꯅꯕ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯥꯏꯖꯒꯦ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯅꯆꯜꯒꯤ ꯏꯖꯠ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯅ ꯀꯛꯄꯤꯌꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯣꯏꯕꯗꯒꯤ ꯑꯣꯏꯔꯁꯨ ꯊꯣꯛꯍꯟꯗꯅꯕ ꯑꯩ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯈꯪꯖꯔꯒ ꯑꯩ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯈꯪꯖꯗꯕ ꯅꯆꯜꯅꯤ ꯅꯆꯦꯅꯤ ꯍꯥꯏꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ